Ngasinumida waram phongkhiba panam pausi adigi maroibi I pausung myamda thamjari Israel ga ceasefire tawnaba leite Iran foreign minister Iran amasum Israel anigi marakta ceasefire agreement sign tawnakhraba matung pung aniga minute yankhai leraga Iran Israel du missile kapsilaktuna landarakle haina Israeli military gi makkedi gi maral sirakli maraksida Iran gi foreign minister Araksindi Israel ga hausu phawbigi oina laiba anigi marakta ceasefire agreement amata hausu phawbigi oina laiba anigi marakta ceasefire agreement amata sign tawnaba leitri haidi agency ki pauna hai US President Donald Trump na broker oiduna Tel Avivta Iran amasum Israel anigi marakta ceasefire tawnabigi wafamda yanaba leiri haina Israel gi Prime Minister Benjamin Netanyahu ga phongdokri Amaramna US President Donald Trump na Iran amasum Israel anigi marakta ceasefire satnari haina lauthokhraba matung Iran Israel gi kha thangba sarukta missile kapsilaktuna landarakpada residential building amada pokhaiduna miyoi mari sikri agency ki pauna hai US na Iran gi nuclear site sing na B2 bomber sisinaduna tha asigi kungani thu landakhraba matung Qatar da leiba America gi Al Adad air base ta hawkibani to kaaba numiki numidang na Iran attack sa takri machine maram oiduna ga flyback sing da leiba air space ka thingjingkri Doha da leiba US air base ta Iran missile taru kapsinduna landakhraba matung Doha da su bom pokhaibi gi mokol tanaki Qatar da Tehran forces na mai pauna attack sa takhraba matung Israel da ceasefire impose tawkhibani haina Iran gi state media na phongdokhibani pausin hai hauzu Middle East unkhanabi hengalaktun Israel amasum Iran anigi manungda lancha tharakwadagi Hormuz ki status hauzu threat ki level da leiri loinana adumapo oil tankers singi satok sindi hauzu phawi oina ayet pa amadi apanba mata leitri Donald Trump na ceasefire gi wafam nokthraba matung Tehran district ta leiriba miyoi sing wafam adu thadoktuna satkhinaba Israeli military na warning tokri hari amaromdana Miyoi taraga humdoi positive oiduna COVID-19 positive oiba samaga humdraga mathoi sukre haukiba pungkunga mari asida miyoi taraga humdoi COVID-19 positive oiduna apunba COVID case samaga humdraga mathoi sukre ngasi positive oikiba singdi Imphal East tagi taret amasum Imphal West tagi tarungni ngasi miyoi taraga mari discharge tawkiba ga loinana puna miyoi kuntraga mari discharge tawkre loinana active case oina miyoi samaga humdraga tre laiti India gi oina apunba active case Lishing Mariga Samriga Kunga Mangale Rambadagi, Lishing Mariga Marfuga Mapan Handakri. Gara COVID-19 Naba Mue Hum Lakidabagaloina, Lakidaba Migi Masing Samaga Kunga Yokri. Laiba Asig State Singi Manunda Kerala upon the active case Satreka Mogdra Leduna, Kwaidigi Wang Steroidi. West Bengal active case Satreka Nifugatre Leduna Anishuba Madi, Guzarana, Sanga Leduna Ohum Suba the Lady Hedi Amaramdana. Airport ki red zone manungda building sagi hairabadi NOC hana laugadabani DC Deputy Commissioner Imphal West na ngasi notice ama thoktun Imphal International Airport ki red zone area manungda leba mafam singda matholong bayum building sagi hairabadi mari lainaba singdigi no objection certificate NOC hana laugadabani haina khangalakni Imphal West DC na ngasi thokhiba notification aduda aircraft demolition of obstruction caused by building and trees rule 1994 amasum Indian Aircraft Act 2024 gi matung ina Ministry of Civil Aviation Minister na kumza English ngani taraga manga gi September 13 da thokiba notification ama gi matung ina International Airport ki color coded zoning map ki red zone manungda leiba mafam da haibadi airport ki kilometer yankhai ge taruk ki radius manungda matholong mayum natraga na structure ama sage hairabadi no objection certificate NOC tangai phatabale haribu wafam asiga mari lainana airport authority na no objection certificate application system MOCAS satna bawkre amara masina NOC yaudana yum sarama tarabadi aircraft Demolition of obstruction caused by building and rules 1994 gi makhada action lakhot kani maramasna kanagumba hariba mafam singa sida laidiba sing matholong mayum sage natragana u thage hairabadi Imphal International Airport tigi mangjongna NOC lawgadabani haina su khangali amaromdana ZEO transfer tobigano IDP Imphal West ki ZEO Zone 1 transfer tobigano haina lenga ki puni singsilakli Imphal West ki Madam Soseta Kumaksam ZEO Zone 1 bu lengan order thokliba si tokiyum
IDP Maraibak Thiraba Mahiro Singbu Nungshibiduna transfer Sitobigano, Langol Game Palace Zone 3 gi Ultimative Housing Complex Relief Camp na Sangjapam Lauduna Ladipa IDP Mahiro Singnamati Relief Camp Committee da Langaki Puning Singsilakli Amaromdana A Bimolchand BJP suganu mandalga mari leinade Nabasandra Isterasida thoklibe irang asida center ki BJP ki lusingba singna lauriba thaudang asibu yaningdaba phongdo poina ngarang BJP de gi tokle haina lakthokiba kaksing khono municipal council gi ward number 7 gi caretaker councillor A Bimolchand asi kumja inglising ani ga kunga mari gi September thade ki BJP gi mari leinadraba miyoi amani haina BJP sugunu mandal gi president M Nabasandra na phongdokre hiramasiga mari leinana kaksing khunauda mandalda asina sinduna pangthoki pawmisin unaba Nabasandra na makha taraduna BJP gi oina membership drive asi sahi ohum khuding gi pangthoktuna lai adobu kari gumba laibak ki aruba phibam leitragadi matam khra sangdokpasu laiki masina maram oiraga BJP gi anoba membership drive asi English ngani ga kunga mari gi September thade gi hoduna pangthokre Hairiba drive asina maram oiraga September thagi mamangda leramba BJP gi lusingba amadi member khudima asi nauna mingsandragadi party dagi tokle habigi satna bi leiri adubu hairiba membership drive asida A Bimolchand asi party da nauna enrollment tawraktabana maram oiraga party dagi tokre haina noma monda party gi thaba amada sina khidre asuna tha kya party ga pawphawna khidraba mangna ngarang masagi oijaba khra phangnaba madi political gi khudongsa bakhra phangnaba ngarang khakta BJP de gi tokpa sarakpa si angakpa phawi Bimolchand gi thawong asi mahak mamang de gi tuan political party amadagi amada ngihak leitana songthok sungsin sanaduna lakpa du gi hainabi du makasa tharakpani haina lawi haina Nabasandra na makata na phongdoki tentak pa to pa paw mana IDP sangi mi pham pangthok lagani IDP sing relief camp the leramba relief camp the lehauda basing mari mata barada boarding mapalam the leiruba sing natragana khangna sana bagi yum the sangjapam lauraga leibising housing Manipur lenga na IDP sing gi enroll tawriba siga mari leinana amadi thengnari bu khudong sa da basing khana naina bagi mi pham ama pangthok lagani han relief committee Manipur gi siro laman hairi Thasigi kunga taruki nungthilpung ahum taba matamda khumalam pakta leiba youth hostel relief camp na pangthokadaba miphamasda IDP singna matam sana laktuna sarugya biu haina siro lasina makha tarakli amaromdana theater acting workshop losingkre posangmam tomba legacy theater Bisnupur 1 number 8 na sinduna thasigi taretegi hoduna nimit taraga mangani subna sangangai airport road leiba NT theater da satharakiba theater acting gi workshop losingkre losinbegi thoramadu usam Rojio na iba amadi Sunil Mayang babna direction piba Debes within cover drama mas utkhiari ado tendana sumna myam na thamjage haujikoi na di myam paw matang ase lusinjarage masum makhata ba no update myam punna ngamina sena channel sigi makei degi sumyangi phamna makhata na thamjari makhata ba no update myam punna ngamina si